Shimla, Baratki yamna fajaraba lam amani. Lam asi fajabata natana. Mafm asida leiba Meesingsiga nangna punba targadi. Mafm asida Tamnava Guha wari kayamarum amasu taba phangani. Ngasi wari sesu Simlagi. Churail Baori haina khangnaba mafm amagini. Churail Baori haibasi apikpa guha amani. Mafm asida leiba but asi Churail Baori haibadi guha gi but haina khangnai. Meesingna hainabada guha asigi manakta British nupigi thawai ama mafm asida lei haina hai. Nupi asi magi nupana nupa atopa amaga mari leinai haibakidamak hatkhiba oirame. Masidasu natana lairik kaya marumda mafm asigi tongan-tonganba wakhalon kaya amasu e. Meesingnasu ahing athengbada nupi ama ui haina hai. Aduga moina hek yengba matamda phut mhangi hainasu hai. Aduga amuk mi kharanadi mafm asida nupi amana kaubagi makhon tai. Aduga mafm asida yauraba matungdade nupi sigi thawaina mi adubu hali hainasu hai. Maram asina mafm asigi manakta gari accident su kaya marum thoe. Ngasigi wari ase sahi 19 da ngairiba Meesingna mahak mama mapaga loinana Simladagi khara chatlaga leiba khun amada leibane. Magi punsida thoi henna awaba leite. Adubu nongma sandhya wairam ama magi mamanabi amaga turel gi torbanda sanarame. Khangaudana turel adugi ithak akanba ama laktuna magi mamanabi adu isingna puduna chatkirame. Meesingna mabu kanba ngamkhide. Aduga masa leitabagi paw si tabda mamana masa leitabagi maichak khangba ngamdaduna masa matomda society tawjarame. Numit asidagi Meesingna gi punsi laikha taba horake. Nongma nungdang ama mangaknabadagi Meesingna kanna laurake. Magi mama mapana kari tawrabano haiduna ka aduda changlaame. Meesingna di phabungda kibana thak niktuna leirame. Moina kaitawrage haina hangbada Meesingna pakhum karimta pirakhide. Numit asidagi Meesingna magi mamaga punna tuminnaba horake. Aduga ahingda mikap tholamba adusu phakirame. Nongmadi angangse karimta tawdrabanina Meesingna gi mamasu masagi phabungda tumjarage haina khalame. Hawjik phawdi karimta thoktre. Imungi mi loina nungaina isisina tumle. Adubu nongalaga magi mamana Meesingna gi kada sanglubadade magi masanupi edu phabungi kasin amada kimanbadagi thak niktuna leirame. Mamana kari tawrabagi haina hanjin hanglubada Meesingna magi mangda magi mamanabigi mama ui haina hairake. Aduga mama aduna ka asigi kasin sida lepaga mangonda nongma nungdang ama mabu puduna chatkani haina hai. Adu hairamlaga ka asigi thongnau sidage nupi edu chungthokhi. Aduga Meesingna mikap tholakpada ka adugi thongnau dasu hangdoaga leirami haina hairake. Aduga makhatana nupi asigi mama ase hanagi mangdasu ui. Adubu aibu puraga chakkani haiba wasidi ngasina hanba oiramgani haina hairake. Angang asigi akiba asi koknaba doctor kayamarum amasu yenghalame. Doctor singna nupi asibu karimta tawde. Magi mamanabi amadi mamanabigi mama kainaba aduna magi mindda effect khara tawbani haina hai. Aduga magi environment asi khara change tawrade masu pharakpa yai haina hairake. Magi mapana masanupi asibu Simlagi women college ta admission tawrage haina khalame. Adubu mana wakpham asi palubada numit asigi nungdangda magi mamanabige mama ado magi mangda amukka laame. Aduga mama aduna mang aduda nongma nungdang ama soidana Churail Baori da mabu puduna chatkani haina hairame. Churail Baori se magi college ka yamna naknarame. Mana wakpham asi mapada tamlubada mapana angang ase college chatningdabadagi ningai tawrini haina khalame. Aduna angangi mawa taduna college asida namdana admission tawrame. Aduga college asigi hostel amada lehalame. Yumdadi magi akiba ado mamana kharata oirabasu kokhalambani. Adubu college asigi mi anambana wakpham asi tabadadi moina Meesingnabu noknarame. College ki satra anambana
nupi asi ahingda koilau lawe angaubi ni haina khanba horakhe aduga karigumba matamdana kimanbadagi phaijuptu masa pumba kupsinduna tumba phau yaurakhe magi asigi matausi ubada college ki professor amadi doctor singna punna magi wafam asigi matangda wari sanarame adubu nupi asidi wari sana kappa horakhe aduga mana magi mamanabigi mama ado nungtige hostel asida ahing athengbada lai haina hai aduga Churail Baori da laknaba haina adum haiduna lei haina hairame Meesingna magi mamanabigi mama asi hojik su uri doctor sing adugi maningda lepaga mabu munna yengduna leiri haina hairakhe aduga nupi asina ngasidi soidana Churail Baori da poduna chatkani haina haina su hairakhe masi tabada moina maning onthoga yengbadade mafam aduda kanasu leiba uramde aduga muhanna Meesingna da nupi adu hojik kadaida lei haina hangbada Meesingna na nupi adu thongnau hangdoklaga thongnau-dagi chungthoki tauri haina hairakhe mana hariba adu tabada mayam adu thajaramde adubu khanghaudana ka aduki lolamba thongnau adu masa matomda hangnakhe aduga masa matomda kanna nomba horakhe thaudo asidagi professor sing adusu kiba phaurakhe adubu college ki nupi doctor amade tauriba sing asi thajaramde aduna ngasigi nungdang asi Meesingna ga punna tummagi haina khalame ngase Meesingna da thokadawriba thaudok sing ase magi punsida ahanba oigadawri haibadudi mana khangma natte Meesingna bu phawungda tumhalaba matung doctor adusu tumnaba makhada thariba mopak pidak aduda tumtharame aduga Meesingna da yengbada Meesingna nungaina tumthaduna leirame mana tumba he holakpaga likli kaibagi khonjel tarakhe mana mit pangthorakpadade yamna angakpa thodo ama thengnarame Meesingna phabungda leiramdre aduga thongnau aduge glass adusu kairaga leirame mana thongnau gi manakta sanglubada mana Meesingna adu masa matomda gyan tadana college ki wangraba gate adu songthoktuna college ki manak nakpada leiba jangalomda chenchen khiba urame college ki guard amadi police na jangal aduda thiba yaba thiri adubu phangba kouba leite aduga Meesingna na Churail Baori gi maramda panba adu ningsinglakhe aduga makhoi sing adu mafam aduda laame aduga mafam aduda yauraba tungdade makhoi ngakpanu loire makhoi gi hek mangmaktada Meesingna Churail Baori aduda chongthakirame makhoina chenchinduna mabu kannaba hotnarame adubu guha adugi manungdagi nupi amana kanna nokpage akiba khonjel ama tarakhe makhoi singi maraktage guard amana guha aduda yengtharubada yengbada akiba phanglaba nupi kaya tawduna leiba ukhi aduga khanghauduna ising adudage nupi amage thawaina mabu ukhirame nupi aduna guard adugi makhori adu melakhe aduga guha manungda chingsinkhirame manang nakpada leiriba Meesingna guard adubu chingthokpadage nanthok-hore adubu Meesingna gi hakchangde phangba ngalamde ayukta police ki team amana guha asida thichin hunjin tawbada karimta phangba ngalamde Simlagi college asigi satra amade oja singna ngasi so guha asida Meesingna gi thawaisu lei haiba thajarame aduga magi thawaina nungdangda laktuna tamnai Meesingna gi mamanabigi mama asina Meesingna bu masanupi sikhiba adu Meesingna na tohanbani haina khallaba male aduna mana Meesingna bu Churail Baori asida pugiba oiramba yai adomdi kari khanbe nungdang aduda kari thokpa male Meesingna adu wakhal mangbagi tawribra natraga asingmamaki thawai uba jatla